Ukrul amasung Kamjong district ke mafam kharada Tangkhul amasung Kuki gi marakta thokliba khana sainaba yomai thanaba amasung nongmai kamnabagi thautoksing lepnanaba Nagagi MLA anina yamna kanna honari haire Lainga ki mau silaga Ukrul ACG MLA Ram Moiba amasung Fungyar ACG MLA Laisio Kaising ngasi ayok Imphal gi Ukrul district headquarter tamna satke Makoi ahan badadi helicopter da satkani haina torambani adubo police ki section thaurang ningthina lokala batungda National Highway 202 Imphal Ukrul lambida oina satke numit jongba matong pongkai satpada Ukrul district headquarter da laiba Tangkhul katamnaw saklonggi office da Tangkhul luchingba mayamgi oiba mifam mama pangthuki irang thoktuna ba ingtapna leminana ba MLA anina mifam aduda appeal tawke adubo atopa miyoy amata yawhandana pangthokpana kari khanakibake haibadudi sapsana khangmangamdre adumapu MLA ani asina phongdorokpagi matung inna ngasigi mifam adu nungthil pung 3 kuntra taba matamda loisinke mifam adugi tungda makoi anigi timna handakta irang thokiba mongko chaipu amasung sangkaida chattuna mafam aduda leiriba koki amasung tangkhulgi khunjasing unaduna irang thoktanaba wari sanagani hairi Maragasida irang thokiba amasung nongmai kapnakiba mafamsingda security force singna operation sathaba lepa leitre maikaya nimangna bunker semgatnatuna thamlambasing lakthokpasu haukhre haina pawasina makatari